Lakhipuronline puthok-saba June gi tang 19 yumsa Christian mit ki Khomjinba Pao tabirasi. Ahanbada maroi Pao Manipuri Sahitya Parisad Imphalna kumjali singaniga kunmanga gi oina Parisad ki upadhi amasung selgi mana phangadaba singi ming lauthokre. Uma Hozai District Committee na demand ahum yawba memorandum ama Hozai DC gi khutangda Assam gi CM yawna papisinkre. AICC की OBC अमदी SC की चेयरमैन गा डॉक्टर शांति कुमार का उनखरे टिकट की वफम तकसिनखरे आसाम की राज्यसभा की अनोबा MP का मीते चैम्बर्स ऑफ कॉमर्स आसाम की मिहुत सिंगा उनखरे अमसुंग ई की चांगिंग अमना मियोय अमगी बायोलॉजिकल एज पुथोकपा ngamgdori हौजिक मपुंगब पाउ ताबिरसे ngasi June gi tang 19 adungai kumjali singaniga amada Manipur gi apunba saktam amadi ngamkhai kaiba yaroi haina horakiba miyam gi oba ihoda laikhidraba singbuning singduna ngasi kunmari suba the great uprising unity day gi mapungoiba thoram Imphal gi Kakrupa ta leiba athoba singi khubamda pangthoklagani Manipuri Sahitya Parisad Imphalna kumjali singaniga kunmanga gi oina Sahitya Kala amasung Sanskriti gi tongan balam singda thoidok hendokpa miyoi singda upadhi amasung selgi manapi ga daba miyoi kun gi ming ngarang June gi tang 13 ta lauthokre Parisad ki upadhi panggadaba singi manungda Nongmaithem Tombi amasung Lamabam Biramanida Sahitya Bhushan Samurai Latpam Nimai Sarmada Nat Sankirtanda Sangit Bhushan Nongmaithem Tikendrada Matamgi Saida Sangit Bhushan Chauba Kamsonda Kabui Folk Songda Sangit Bhushan Rajkumar Sana Jaubada Stage Lilada Naita Bhushan Rajkumar Sana Jaibada Gaura Lilada Naita Bhushan Khetrimaim Birjita Sumang Lilada Naita Bhushan Sagol Sem Jasodada Rasta Nritya Bhushan Lauriam Thabalaimada Thangtada Kalabhushan aduga Kasar Lakhipur gi manung chanbada Laikolda leiba Hazari Mayum Samkishore Sarmada Wari libada Kalabhushan asina chingba yauri Manas singasi athuba matamda pangthokadoriba marfutara suba Manipuri Sahitya Parisad Imphal gi chahi gi mifam ga mari lainana lanthokani haire Kasar की डिस्ट्रिक्ट एडमिनिस्ट्रेशन नंगरांग फोंग की बवारोल अमदा जिला असिगी सरकार की ऑफिस पुमनमक्ता ऑफिस की थबक सिंगदा इंग्रेजी लोन का लोइनना बांग्ला लोल सिजननबा पौताक पिखरे मसिगी ममांगदा आसाम सरकार की मखादा लेबा जिला असिगी ऑफिस पुमनमक्ता इंग्लिश लोन का लोइनना बांग्ला लोन दसु सरकार की ओइबा पाउजेल सिंग अमसुंग मेमोरेंडम सिंग फोंगनना बाहाइखरे वारोल असि DC कसर मृदुल यादव नसु बांग्ला लोन दा सिग्नेचर तौदुना फोंखे Delhi da Mitei Yumpham Koba Trust ama semduna Delhi da Mitei gi oiba yumpham ama leiduna makhal makha thorom kya pangthoknanaba sinba haina Delhi Mitei Coordinating Committee DMCC gi Delhi Declaration da yaure maruaina Hizam Rajen Dr. N Manichandra Dr. R.K. Prozen Dr. N Subhas Dr. Santinath Dr. Otozit Elizabeth amadi Santa Laisam na chingba miyoi singna sawatuna Delhi da asigumba mitei gi oiba culture amadi saktam ngakna na bahonaba sida miyam na mateng pangbiu haina President Hizam Rajen na phongdorakli Amegi lakpa Dr. Shanti Kumar amadi oja kogi saisatpati hajal gi ko ai social activist ni aina mau aina aina terke maya punom nama mau recognize koi oja kogi sadananda IB ki chini nausing LIU ki chini nausing moi desu thaga chari plus JNU ki officials in desu thaga chari policy wo provide to bi damata nasi ekona medi yumpham nasi kamai to na kari gi damata hogadabno natraga thamgadabno haibadu masi aikon ahanna nati aikoi gi mamangda gi su khoi gi thakoramba aikoi gi mangda lebiramba lebirami mayam singna su hodaramba du mukhoina mai pakti gi haibagi wafam nati adubu moine tawramba du da apaina mang ka khalaga legitimize hoina practically karigumba Taudabi ati haibadu
अदु खलुरगा मोइना तौरमबदुदा तौरमदि हाइबनते मोइना तौरमबदुदा खजि खरा वालमबजाय वालमबदु खन अवातपदु खन अवातपदु मेंसिनबिदा खपना लेजिटिमाइज होइना तौरगा मैती फमसी होगदबनि हाइना खयि लामगी मतुंसिदगी होरप इहोवदु मसी मयामना खलबजाय मसी आसाम खति दमता नत्र मणिपुर खति दमता नत्र त्रिपुरा की आइना अखोगी कन्वेनर हाय जेमु मैती हाब वाफम मसी मणिपुर खत नति मणि आसाम त्रिपुरा बांग्लादेश म्यांमार अबै नहान मीटिंग तौब मतमदा ओजामनि चंदसु यावबिरमी बांग्लादेश म्यांमार दगी अखोई प्लस त्रिपुरा दगी कोई मयाम मीटिंग अदुदे जाउ United Manipuri Association Uma Hozai District Committee na sinduna ngarang June gitang tara-tareta lupa sigi demand ahum yauba memorandum ama Assam ki CM da pinaba Hozai District Commissioner Sri Bidut Vikas Bhagavati ki mafam da kusinakre memorandum adu da pankhiba singdi ahan bada hauzik lairiba Manipuri Development Council asi mikhal tawraga sembiba Anisubada Assam Sarkar na athubada Manipuri Autonomous Council sembinaba aduga ahum subada Assam da lairiba Manipuri singbu Scheduled Tribe Plain da chalhanbinaba demand ahum asini khongset aduda Uma gi Central Committee ki President Laisom Sarachandra Uma Hozai District Committee ki President Wakram Chandra Singh Uma Central Committee ki Finance Secretary Khetrimim Rajbabu Uma Hozai District Committee ki Secretary Purnima Devi amasung Advisor Dipankar Bora yauke Hozai ki DC ki maigi dagisu Uma na taliba demand sing asi matik chai aduna wakadasi Assam ki CM ki mafam da soidana yawangani haibagi thajaba pirakhi haina Uma ki General Secretary Lamabam Chingthang Khomba ki cherol amada phongdoragli Delhi की खोंगसेता लेरिबा असम की कांग्रेस लुचंगबा डॉक्टर मैमम शांति कुमार ना AICC की अनोबा हेडक्वार्टर इंदिरा भवन चंगलुबदा मसीगी निंगथिरबा सक्तम सिंह उरबदा थमोगी ओइबा पेन मफोंगदोरकली महाकी खोंगसेता सिदा अरुणाचल प्रदेश कांग्रेस कमिटी की वर्किंग प्रेसिडेंट बोसिराम सिरामसु याउखे लोइनाना AICC की फमनाइबा अरुणाचल की इंचार्ज ओइबिरंबा मनीष सत्रात्सु उनखे डॉक्टर मैमम शांति कुमार ना AICC की OBC डिपार्टमेंट की चेयरमैन डॉक्टर अनिल जयहिन अमसुंग SC डिपार्टमेंट की चेयरमैन राजेंद्र पाल गौतम बसु उनखिबगा लोइनाना लेंगयान फी अमसुंग लैगी चबुन पीदुना इकाई खुमनबा उठखि डॉक्टर शांति कुमार ना हाइखिबदा SC ST सिंगिदी असेंबली अमसुंग पार्लियामेंटरी सीट रिजर्वेशन तौदुना लैरि अदुबु मिते एखोइगिदी OBC दा चलबसु रिजर्वेशन लैतबना मतम कुइनादगी असम दा पार्टी की टिकट फंगद्रे अमसुंग MLA अमा फावबा काहन मंगमद्रे मरमदुना लागलिबा लिसिंगनिगा कुंतरु की असम असेंबली की मिखलदा OBC की ओइना मितेदा कांग्रेस की टिकट पिबिना बदक्सिन की हाइरे मसिगी पाउखुम ओइना AICC की OBC डिपार्टमेंट की दिल्ली की चेयरमैन डॉक्टर अनिल जयहिन ना हाइकिबदा श्री राहुल गांधी नसु OBC मियोइसिंगदा टिकट पिबा पामी मरमदुना OBC ऑर्गेनाइजेशन असि मपांगल कनखनन बतंगाई फते हाइके SC डिपार्टमेंट की चेयरमैन असु ऑर्गेनाइजेशन मपांगल कनखनन बहाइके हाइरे मितेई चेंबर्स ऑफ कॉमर्स असम की मिहुर सिंगना ngarang केंद्र की मंत्री ओइबिरंबा श्री कबिंद्र पुरकाइस्ता की युमदा चतुना हंदकता राज्य सभा की MP ओइना नौना खनख्रबा former Union Minister asigi machanupa Kannad Purkaista ka unaduna haraute amba phongdokhibaga loinana wafam kaya khanakre Maruaina Manipur da hojik wariba phibam amasung Manipur gi jelhumi singa mayokna riba awapa singi matangda khanaki makhatana Barak Tampak amasung Assam Rajya Senmit Lon amasung Samaj ki chakhot lamdang gi matangda su khanaki Sri Kannad Purkaista na mahanga tawgudaba thabak kaya lairi hairaduna sangsapta Manipur da tangdu leitaba parnganaba gi matangda wafam kaya pokatkani haibagi thajaba piraki haire khongsadadu da Mitei Chambers of Commerce Assam gi General Secretary Okram Lakhikanta President Umananda Khetrimayum Working President Biswajit Sharma amasung Finance Secretary Motilal Singha sarukjaki Kasar Ranipur da laiba Tensubam Pradip Kumar amasung Tensubam Ongbi Lakirani gi ahum subi machanupi Tensubam Pusparani na handak higher secondary parikha da 93% phangduna mai paklakhibada Barak Valley Meitei Convention headquarter Lakhipur na
पुष्परानी की युमदा चतुना महाकी BA तंबल ओइबा फावबगी चंगदबा मथौ ताबा लाइरिकसिंग लैननबगी सेनफम पुमनमक लुप असिना पुथोकलगनी हाइक्रे अते अते लुप अमदी लानाय मियोय क्यानसु मचानुपीगी दमक्ता हंगबीबा लाकपीकिबा अमदी सेलगी तंगबांग पीबिरखिबदा पुष्परानी की अपोकपा अपोकपीना थागतपा फोंदोरगले पनबा याय पुष्परानी हंदक की हायर सेकेंडरी की परीक्षा इंग्लिश मार्क मरफुतरा माथोय मणिपुरी मार्क मरफुतरा माथोय इकोनॉमिक्स मार्क मरफुतरा निपान हिस्ट्री मार्क मरफुतरा तरुक अमदी पॉलिटिकल साइंस मरफु मापन फंखिबगा लोइनना 93% फंगदुना माय पाकलखि ngaranggi khongsadadуда Barak Valley Maitai Convention Headquarter Lakhipur gi President Taurangbam Nogendra General Secretary Maitan Kaisangbam Surjit amasung Publicity Secretary Maitan Kaisangbam Bhupen Sarukjaki Isanupi gomlabi Insupam Pushparanina andaki higher secondary result da fajana propasita abla koi pawsita khudaka lakna magi parkha pass tawba sigi noy pongdokani da maki ngong manung film se thodong di paba mande aduna maki lakado punchida ngang asigi magi degree tamba BA gi matang asida koina ai sang Barak Valley Maitai Convention gi president amoina koi maki degi magi like tamba कोना पांगे खंजरबसे माकी BA लोदी फावबा सही मरी असिदा संगदबा लाइक लाइसुगी मथोक्ताबा मतेंग असे कोई कन्वेंशन मकेदगी पांगे ना कोना लेपनरे आइगी मिंगा किरानी कवी आइगी इसा हम नुपा अमन पियानी इसा नुपिया तोंबिनी हले हायर सेकेंडरी दा पास तौरैसे बयाम नने मागी रिजन फजबगी दमक मयाम हंगबला कोसी आई याम नुआइदे आइगी मिंग पेंशुलम पुष्परानी देवी आई नेहरू कॉलेज की छात्री मोना हंड्रेड की हायर सेकेंडरी एग्जामिनेशन दा 465 आउट ऑफ 500 मार्क दा लोइना 93% दा मार्क ले आइगी मार्क्स की हाजरगी आइगी मार्क्स से इंग्लिश दा 91 मणिपुरी दा 91 दुगा इकोनॉमिक्स दा 98 हिस्ट्री दा 96 दुगा पॉलिटिकल साइंस दा 89 आइगी प्रिंसिपल पांडम से आई कॉलेज की प्रोफेसर मोरा पाम आई BA लोर मतुंग दसु सिविल सर्विस के एग्जाम से ट्राई तौगनी अदु मतुंग द मखा मखा लाइक तम खरगा आई कॉलेज के प्रोफेसर से ओइ के खली ईगी चांगेंग अमना मियोय अमगी बायोलॉजिकल एज पुथोकपा ngamgadori hiram asigi matangda pangthokpa changyeng gi matangda nature aging se phongda marik chumna paudom khre changyeng asina miyoy amagi punsi kayam kuina hingkigani haiba khangadori changyeng asida aikhoi miyoy bagi haksangi cell singda leiba telomere singi asangba changyeng tawi telomere sing asi chromosome singi matonda leiba protective cap ni miyoy amagi chahi yamselakpaga loinana hairiba sigi sangbagi chang hantaraki hairi miyoy lising yankhai rom na saruk yaduna chathaki ba trial asida sada marfu manga gi chang da mai pakhe hairi thijinba sibulu chingkiba Cambridge University ki thijiloi singna changing asina personalized medicine da achoba ahongba porak pangamlagani hairi ahan ba khongthang oina masina haksel gi pibam phagana na ba hona bagi wapam pali adubu masigi onataina bada amuk achoba wahang kaya masulakli khudam oina insurance company natraga thabak piriba employees singi matangda lana sizinaba yabagi akiba sulaitaba nate test asi hojiksu changyeng gi thakta leiri amasung sarkar gi ayaba phanglabagi matungda chahi manga gi manungda layeng bagi thabakta sizinaba horakani haina thajanari Energy Healing Center Rongpurda computer gi matengna anauba madi ariba anabasingbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anabasingi report lokthokpuna haksangi awatna machal kaya menkananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yaragani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin leirakpa I watpa gi anaba koktanaba amadi
steam bath ki khudongchaba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395-732-456 number asida call tawbiragna bakhanganjari Khanganjaba ama Lakhipur West Bazar gi PHC manakta leiriba Healthcare Pharmacy da Makhal Makha ana layengi damak maming leiraba Dr. K ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singba ki damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layenga dori adomgi khudongchaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba Healthcare Pharmacy gi maigei dagi khangalakli Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna Manipuri Sahitya Parishad Imphalna kumjali singaniga kunmanga gi oina parishad ki upadhi amasung selgi mana phangadaba singi ming lauthokre Uma Hozai District Committee na demand ahum yawba memorandum ama Hozai DC gi khutangda Assam gi CM yawna papisin kre AICC gi OBC amadi SC gi chairman da Dr. Santi Kumar ka unakre ticket ki wafam taksin kre Assam gi Rajya Sabha gi anoba MP ga Mitei Chambers of Commerce Assam gi miyut singa unakre amasung E gi changeng amana miyoi amagi biological age puthok pangam godori Lakhipur online YouTube channel gi pau sandok chaba ngasigi wenadi matang asida loijare